ngasi numida wairam phongkiba tungan manipuri sifungsingdagi amasung thokiba thodo wathoksingdagi maruoibi I pausung khongasaraga manipur top channel gi maikedi gi myamna thamjagi ahanbada pauning khol pausida phongbu maruoiba paukhara Imphal Peace Museum na war tawbagi kanaba leiti haiba takli governor Nambolgi maibam lokpasingi mapamasi World War II heritage site amani haina malem pummada khangnarabadi state ki tourism sector da sakhatpadana tana lamdamasi sel thungi phibam phagatpada asawu mating hoigeni haina Manipur gi governor lagani sana phongdokre wapamasi ngasi maibam lokpasing da leiba Imphal Peace Museum da pangthokiba museum asigi ahum suba common thoram da saruk yara duna phongdokibani Imphal Peace Museum linkat khibagi sai ahum subagi thoram adu Manipur Tourism Forum amasum Second World War Imphal Campaign Foundation sinduna Manipur lengaki Department of Tourism gi mateng loinana pangthokpani amasum thauramadu governor lagani san makataraduna hai Imphal Peace Museum amasum Imphal Peace Memorial Site ladiba Battle of Imphal thokiba maphamasi malemna thokiba lanjau singi manungda yamna maruiba maphamamani maphamasi tourism sakhatnabagi yamna potential leba maphamamani maramaduna tourism sector oibe aba mapham singhena pakthok sakthunganduna state asi hena mangjil thaba ngamnaba honaba mathoktai hena sphongdokhi Imphal Peace Museum no miyoiba khunaida war tobagi kanaba leiti khana sainabagi muhutta tangdu laitana amaga nungsi sanana hingminabagi paujel malemna sandokpa ngamgani habigi thajabasu phongdokhi Imphal masum Japan gi mari hena kankat handuna lebani gi marakta hena phaba mari thamna bo hotna minasi hena sphungdoki atopa paw madana SI Jitendra gi miot laikhidraba nanawge sibaksang yana ba purakpadagi laukhre mamang thagi ani da Imphal Police Station SI weba Jitendra gi custody da laikhidraba Arambam Dananjoi gi masanupa Arambam nanawge haksang asi rims ki moktagi lauraga aroiba mathang mangam pangtokre ngasi laikhidraba nanawge asiwa haksang lobagi matangna maki madomsa amadi maki loina bina phongdorakpada haukiba jun taraga mapan minister en berenga nanawmi sigi matangna semkiba JSC gi mute singa wari sanabada laikhidraba nanawge loina bida maki mahigi sanaba thaba amapiba madi nanawgi masasing Central School tamhanba loinana nanaw miyata sienariba SI Thoksom Jitendra Moralgi matungina serak piba haina yanaba purakpadagi nanawgi sibak sang rims ki moktagi lauraga tawpham tokku mathomangam pangthokibani kariguma lengaki Chief Minister N Birena yanakibu wafum thabak to onthoktrabadi makha taba khongjang chatharkhigani haina su phongdokhi atopa fawamadana Afghanistan yuar habada miyoi sahumena sire satruk hena sokle lebak thibi thawdo amada ngasi anganmada Afghanistan yuar habada yamdrabada miyoi sahumrom sire haina news agency singa phongdorakli maphamadu salaiba Vector news agency na phongdokibada earthquake aduna maram moiraga miyoi satruk ki mathakta sokhi amadi siriba migi masi hengalakpa yari haina official singi report agency sina quote tawri Social media ro hospital asokpa miyoi kya pukhatpa madi yum kai ningkhaiba kya thadoknarakhi amasum Pakitaka province na ngasigi yuar habatu do khwaidagi hena suon maphamoidi India da leiriba Afghan ambassador Farid Mamundazaina permission of phongdokibada shiriba migi masing sahum hen khraba haina panari adobo asiba migi masing hengalakpa yari hainasu panari aki ngasi ayu anganbada hakhiba juara du ki horakpa moiriba epicenter na Afghanistan gi south east leiba khos ki city digi kilometer marfuni pa lapna leiba mapam madoiki magnitude 6.1 gi sangna hakhiba juara duna Afghanistan apumba hanmadana tana yumlo nariba Pakistan sumasigi thilfangki Europeans Mediterranean Seismological Center gi matungina masigi som India da su phangki hai adubu asu open gi pawdu retri URC thokpa matamna mi ayamba tumduna lairingai do oikibana asiba mi gi masing hen bagi maramoki panba yabi hokiba January da Afghanistan gi rata Richter scale 5.3 da UR haduna mi kungani pan sikiba laikhrabani hena pawsina makhatana phongdorakli atopa pawamadana Niranjoina gold medal lauduna Jiribam district ki miyam apen bo henkre Niranjoi phongjobamna AIMMAF National MMAF National MMA amadi striking MMA championship 2022 da gold medal lower kibada Jiribam district ki miyam apen bo phongdorakli All India Mixed Martial Arts Federation Global Association of Mixed Martial Arts ki makada New Delhi gi Pragati Maidan da handakta June taraga terete ki taraga mapan fawa numinini subna pangthukiba International Health and Fitness Festival 2022 da Jiribam dagi Niranjoi Hongjobamna kilogram
65.8 की feather weight category da gold medal lawraktuna Manipur gi ima gi mingsat purakhibaga loinana Jiri Eramdam anoba itihas sema ngamkhibada Jiri gi miyam gi thamoida thoidok hendokna nungai pa phaunari maru oina sanaroi asigi masagi laikai gi club Laisem club Kuning Tek ki executive member amadi laikai asigi khunja singdi hena nungai ba penba pokli ningsing bayai Niranjoy Phongjobam striking MMA da weight category asimaktada mamang sai English ingani kunga mathugi amadi MSR Muay Thai 63.5 kg gi weight category gi national gold medalist oiduna punna national gi thak to gold medal ahum fanglaba loinana mamang sai English ingani kunga mathugi gi Global Association of Mixed Martial Arts na sinba World Championship Amsterdam Netherlands pangthokibada saruk yaruraba sanaroi amani haina pausiation sumakata na phongdorakli Atopa paomana lengang na lomi singda har fangnaba sapsaba kanglon ama simbiyu SSUM lengang na lomi singda har fangnaba sapsaba kanglon ama simbiyu haina Socialist Student Unions of Manipur SSUM gi mekedi gi thokpa sirol amana phongdorakli sirol aduna makhata na hai lenga ki pukai da har marang kaina lei tagum sum lomi singda yahonna na thorangdi simbidabagi thausil sina lomi singda awaba madi ohele Tasing na hairabada lamdam sigi laumi ayamadi lausal piraga lau uzaba kanglupna masingyami honglak liba matami khongsa sinanga singa simak lau ubada siel asuki matik sangle habasi laumi miyam na khangi amadi thengnari bu khudong sada ba masuori khudam amatang haijarabada lau sangam amma unaba honabada laufamadu kalenda khoidokpaga loinana lau taraklaba matamda lawon manga taruktigi tadana engine na khoiri engine gi akhoi malsu Mafam amaga sukhena balairi napi khunbagi lau siembagi matam gi laina tinagi hargi mafam singasi punsilubadu lupa lising taradagi taraga manga fawba sangli hauji urea bag amadu lising ani dagi mathakta piri matang aswaidani laumi singna makokta makut hablibasi matam sana har phangan biduna sathokena puthokna ba government gi pungning singsinjari haina su siroladuna makhatari Siroladuna makhatana hai lenga ki pukai de lairiba har singa si Manipur gi labukta sizinabada lemgani haibisi marueba department gi miyoisina union da phongdokhibasu lairi lomi singda har phanganna dama ehing nungtil khaidana pusin birakadoriba sport ki miyoisina su sawrova thaudang laikhanjai kariguma maram sadna district lana har mapot puduna sathandana ba kanglon sembiyo district har pibi gi mathakta subdivision singamadi mafam saba yingbiduna lomi singna har lawbuda nungaina ba madi ahingdagi hauduna kuina leptuna har bek kharagidama kuina ngahanbiduna ba anak mafam saba yingbiduna masana labukta kumduna law uzaba lomi singda har yohonana ba lambi sembiyo Lomi singi har lainaba mafam thambiyu amadi government ki thaurangda MLA singi kuthangda lomi singda har yohonabagi thausil leiragadi athuboda tahonjaningi loinana department gi staff sing khaktana lamdam sigi lomi miyamda har phongana na bkhonabada wana thoi haibisi khangnaraba wafam ni hainasu siroladuna makhatarakli Makasa tharakpoina manaba pauksi da phongba to papawamna iyong figa masak manaba sing mapalamdigi pusilakpa boycott tawre luftaru ngasi wariba Manipur gi khunagi sitmilon socio economic gi fiba masi asuki matik soksingkre English ngani ga kunga mathoidagi na kunga ni thoigi budget ki sangda taragani thoi khakta mu state ki ai revenue oikhi masina taklibade Eikhoi gi sen thungi fiba masi sada marfuga nipandi India government ki mapan tangle habini Migi mateng yaudrabadi lebak oina panba khunai oina lingma ngamdre haibani sitmilonda critical dependence ki thak haibadi khamthengna mipal tangle khamthengna mikhaponbagi thak yauri haina mahairoi luptarukna lawi India da tindringai da sitmilonda maromdom lepsaduna sai sa kya palakhiba Manipur da matawkram na ngasi India da tilluba sai humdraga humdogi matung asida sitmilonda mipan tangdrabadi hingba ngamdraba laipak ama oiraklibano amadi masigi khudong thibana kari no haibu wahang singa sigi pakum ngasigi mirol Eikhoina thihaudrabadi leba sigi sa singi tungi leba si malemgi laimaidigi kangkhul muthigani ngasi Eikhoina mayuknariba senthunggi aruba phiba masi oirakhibagi khwaidigi sawa maramdi ngasi India amadi Manipur ani ki marakta lainariba politics ki mari asini mayolamgi atongba interest yumfamoiba matailam singi mayolamda ka hena tangjanabagi phiba mama semlaba hotnabada yumfamoiduna semba senthumgi thausilasina Eikhoi bungasigi senthumgi phiba masida yoholaklibani asigumlaba thausilsina Eikhoi gi setmilongi yumfambu maset tana thuwai khibani
Makasa tarak po ng ngasi state siguro ba COVID-19 update mayam na thamjagi ngasi gori ba positivity rate si 5.6% habdi ngasi nauna miyoy ahum COVID-19 na positive oiba thingnarakre aduga miyoy amata lakhidabagi claim lakte loina na apun boy na ngasi COVID test takhiba miyoy masina yangkhai ga marini ngasi nauna COVID positive oikhirba miyoy ahum si ahumak Imphal West tagini haina status update on COVID-19 na su makhatana report tawri Makasa tarak po na pandam pauksi da phung ki ba to papaw mana ngamkhai sambal kha bagi matang na miyam na khongjang sangsingkhre police ka saw na muna kre paumi ama yauna miyu ani sokle Manipur kai dana ba khongjang na misimina yaurabadi madugi thaudang lainga masum police na pugadabani Zaisandra sayanari ba ngamkhai da border fencing kha bagi matang na UCM na sangchilak pa khongjang ni sarwa moina ngasi su lamlong kai thel da yam na ba miyam na khongjang sangsingkhre Police ka sauna muna pathokre pauksi sigi paumi ama yauna miyoy kya so apanangkre khongjang changsilib singna long live Manipur gi saktam kai bi yaroi habu khulaw sing lawkhi khongjang aduga mari lainana UCM gi president Zaisandra konthaujamna paumi singna hai hawjing ngamkhai gi yumbi kharada kilometer ani mangba ahumang yauri masi jengsin biyo haijabani adubu ngasi fawba tabide hingbite hawjing union minister oiriba RK Ranjan nasu sayenariba ngamkhai sambal khabagi matangna athubari jengsin minaba kera haikre adubu matam tha dun leire aikhoina thajaba amagi matungina RK Ranjan na external affairs ki minister oirabani na mangonda hairabadi oithokani khanbadigi aikhoina ngamkhai sambal gi sayenariba si loisin bina bahajabani aduga hiramasigi matangda aikhoina yamna democratic oiba khongjang sangsinbada yaikhai thingai ba tawusina kanaba purakloi Magna hai ngasigi khongjang asita ka henba thabak sathaba police personnel khara yawi masigi matang nai koina minister da ka henba police khara yawi be suspend taw hai gani masisu kariguma suspend taw durabade koina ahenba khongjang sangsin gana ki ai koina sangsin liba democratic oiba khongjang asidi permit yaudi haidi aduga khongjang asi thugaina ba makoina tear gas ka padigi paumiyam yauna sok paliba sidi makoida permit pibra haina hangladuna asigumba ludaba thabak matungna amuk hana tawigano lenga asina leiriba cabinet minister singna cabinet mi phamlaga tangta bu gore pamlawiyu aikhoina tawriba khongjang asi iramdam gi damakni tungi ireisa singi damakni haiba khangbiyu aikhoi manipur kaihaloi manipur kaidana ba sinsi haibani Manipur kaidana ba khongjang asi bu yaningdaba police lusing busing marakta yaurabadi manipur thugai ba pambasi police haiba miyamda lakthokpa yarabra haina sahnakli aikhogi pandam phangdri ba fawba aikhogi khongjang haloi hayeng ima kaithel du ima lising ahum marina khongjang sangsingani masida police na thingba kayam ngambagi haibri yengani aikhoi iramdam gi damak sirabu sigani aikhoina iramdam gi sinaba masing thingamdana lei Chayol amagi manungda sigidaba mi masing lathokani adu oirabadi sikiba masing adugi thaudang lenga masum police na ni haina lawgane khi khongjang asigi paulabu satluba pauksi sigi paumi ama tear gas na panduna sokhi soklaba paumi adugi maming Linda mangsatapam kawi ka hena soktabadigi haujik jenims ta leng satharaga puthakre ka henba khudong thiningai di oidre hainasu paus na phungdurakli Makasa tarak po na kanglay paki mayra news ta phone ki ba to paong mayam na thamjage ILP gi cut off year 1961 oina ba Susampur Medical College run tauna ba post samaga ahum launa ba cabinet mi famna ya pikre si minister en beren siar lawduna ngasi CM secretary ta cabinet mi pham pangthokre ngasi gi mi pham madru tuwan bi hiram kya da yamna kupna khana naina ki baga loinana warep kya su lawkhre haidi ngasi ayu pung tara tarakpa matamdagi satakiba cabinet mi phamaduda lengak na Manipur inner line permit ILP 60M gi cut off year si kumza English ngamaga samapan humfuga mathoida oina basu bore dokre ngasi gi cabinet mi phamaduna Manipur lengak na lakthoki banumit cha manigi manungda pangthokadaba thapak thoram sing yauna atay atopa hiram kya su yamna kumna khanaki hairi mi phamaduna Susampur Medical College ningthina salaiba yana naba puna post samaga hum launaba yaba pikhibadana tana purompata leiba Jenims Hospital gi ENT gi assistant professor ani lawadasu ayaba pikre ngasigi mi phamna kumza English nganiga nifuga matui fawbal Imphal sar sengba sagana bagi damak GIS Imphal master plan so pakhanaba ayaba pikre masidana tana kumza English nganiga nifuga telet fawda pakhat kadaba so patharangi warol yawba vision documents ayaba pikre ngaji phangkiba mifam maduna Imphal Municipal Corporation gi pangthoktana lakpa mikhal sai asigi September tha phawbagi manungna pangthoknaba yanakhre hainasu pausna makhatana phungdorakli atopa paw amadana
Congressna dabi taraga mathui taladuna BJP lenga ki mayok thama sumna khongjang sangsingadori BJP lenga ki mayok Congressna tuan ba dabi taraga mathui taladuna hayengdegi hauraga thama sumna khongjang sangsilagana henenga silak thokre ngasi BT rota leba Congress bona pangthokiba Paomi sing unaba madawa ngangladuna MPCC ki spokesperson Bopena phongthokibada ngasi party sigi oina mifam ama pangtholabat matungda khongjang sangsinabagi wore basilokhibani hayengdagi BJP lenga ki mayokta tangadoriba dabi singasigi manungda matangda miphamasina kupna khanaki warep singasigi manungda agnipat scheme Congress ki lusingmu singbu thengthang kya da police na phaba punba tahonba compensation pidana amadi atopa pambai amata supidana eviction tawbabu reject tawba nepar scheme khudakta withdraw tawbana singba yauri loinana BJP na lusingba lenga asina state asigi lambi humdraga mapan पाकथोकनी हाइरिबसी करंबा बेसिस लौरक वरेबनो साइंटिफिक ओइबा सर्वे अमत तौदना करी दमक वखल न सागत पथबक तौगे खलिबनो लंबी पाकथोकपगी मुहूर्ता फ्लाईओवर ब्रिज ओइना साबना मतम सिगा सुसिना बेहेनगनी इंटरनेशनल बॉर्डर से नरिबसी सेटलमेंट अमा लाक्त्रिबा फावबो फेंसिंग तौबो लेपकदबनी रिजर्व फॉरेस्ट एरिया सिंग डिमार्केशन निंगथीना तौबा मदी स्टेट असिगी डिस्ट्रिक्ट अमसुम सब डिवीजन की बाउंड्री सिंग डिमार्केशन तौबना सिंगबा यावरी हाइरिब दाबी सिंग असि तांदुना थाम सुबना मणिपुर की BJP लेंगा की मयोक्ता खोंजंग संगसिननबा वरेब लौखिबनि सोहाइरि अतोपा फावमदना नर्सिंग खक्तगी ओइबा डायरेक्टर अमा लेहननबो होनारि डॉक्टर के राजो हॉस्पिटल सिंगदा मियोय कियाना लेंगी थबक सथबदा मरुओइबा थौदांग लौरिबा नर्सिंग की दमकता नर्सिंग खक्तगी ओइबा डायरेक्टर अमा लेहननबो होनारि हाइना हेल्थ सर्विस की डायरेक्टर के राजोना फोंदोखरे वाफम सिंगसी GM हॉल पांथोखिबा फीमेल हेल्थ वर्कर्स ट्रेनिंग स्कूल की कुनसुबा बेस की ANM FHW की कैपिंग लैम्प लाइटिंग अमदी और टेकिंग की थौरमदा फोंदोखिबनी फीमेल हेल्थ वर्कर्स ट्रेनिंग स्कूल लमफेल RD विंग कॉम्प्लेक्स की प्रिंसिपल्स स्टाफ अमदी स्टूडेंट्स सिंग पुलग सिंदुना पांथोखिबा और टेकिंग की थौरमदुदा फैमिली वेलफेयर डिपार्टमेंट की एडिशनल डायरेक्टर डॉक्टर N Dihe Mao Manipur Nursing Council की रजिस्टर TS नंदरानी GNM स्कूल सुचामपुर की प्रिंसिपल एंड तांगबी अमदी जेनिम्स की नर्सिंग सुपरिटेंडेंट एस जीवन लतासु सरुयाकी हाइरी अतोपा पावमदना तंबाक की येलहोमी फुरुप की दमक सिंगी येलहोमी सिंगना लेपकनी सैलास तंबाक लेरिबा येक सलाय लेबा येलहोमी सिंगी दमक सिंगी येलहो फुरुप सिंगना सबसाना लेपकनी एखोई खाइनबा याद्रबा इसिल इनाउनी हाइना सेनापति की पाउमै लुसिंगबा सैलास पाउमैना फोंदोखरे बिष्णुपुर डिस्ट्रिक्ट की मनुंगसनबा नंबोलदा लेबा काबो वॉक्सन कम्युनिटी हॉल ngarang पांथोखिबा नो योर आइडेंटिटी हाइबा हिरमना नोंमगी ओइना पांथोखिबा अवेयरनेस कैंप वाफम असि सैलासना फोंदोखिबनी फेडरेशन ऑफ हाउमी अमदी डेवलपमेंट एंड प्रोटेक्शन यूनाइटेड वॉलंटरी ऑर्गेनाइजेशन नंबोल नसिनबा थौरमदुरा बिष्णुपुर डिस्ट्रिक्ट की क्लब मैरा पाइबे मदी CSO सिंह सरुयाकी मिफम असिना ngasi मणिपुर सैदांगदुना लैदिबसिना इरमदमसिदा तोवान तोवान मखलगी मयाई कायबा चिंजाक कया पुसिलकलिबा मदी फैक्टरी फाव लिंखतुना मलेमदा इरमदमसिगी मिंगसत असि लैखा ताना सिंथरी नकल अमरमदा लमदमसिगी येलहौमिसिंगना तोवान लमदा मणिपुरगी मिंगसत पुरकना बोहनारी मसिदा अखोइना करम मखलगी थौदांग लौमिनगनी हाइबगी मतांगना खननाइनखि मिफमसिना सिंगमदी तंपाकी लमदा मितोपसिंगदा लमखा ताना योंदनबा मदी येक सलाय लैरिबा फुरुपसिंगदा सिंगनरकपसिंग पुना थेंगनमिनबा हाइना लेपनखि लोइनना इरमदमसिगी पुवारिबु सेमदोक्तुना अखोइगी लैफमलेनसिंगदा मखोइना मापु सजिलकपा मदी चंगबा फावबा थिंगबा पिरकपसि पुना थेंगनमिनबा हाइना लेपनखि लोइनना इरमदमसिदा होमलैंड तनसिंदुना लमदमसिबु मसे तानबा सिलकपसिंगबु सबसाना थेंगनमिनबगा लोइनना फेडरेशन ऑफ हाउमीना चंगसिलकप खोंजंगना पुना सरुगियामिनबा हाइना यानखि हाइरे हेनसु पाउक्सीसना मखातानासु फोंदोरक्ली लोइसिलकपोइना पाउदम पाउक्सीदा फोंबा तोपा पावमना हुरांदुना पुरकप गारीगा लोइनना मियोयमा कंगलै पनासना पुलिसता सिनखरे कंगलै पीपल्स अगेंस्ट नार्कोटिक एंड साइकोट्रोपिक सब्सटेंस कंगलै पनासना मयाई काबा चिंजाक सिजनबा मदी मसिगा मरी लेनबा थबक सथरकपा एंटी सोशल एलिमेंट्स सिंगु फगतपगी सरवा मोइना ngasi सचत कुनगनी थुदे बिष्णुपुर डिस्ट्रिक्ट काउंसिल की प्रेसिडेंट RK तोंबिसना लेमिगे मियंग मखादा I
न्यूटन लुसिंग क्लब ऑर्गेनाइजेशन यावना ड्राइव चथबदा निंथौखोंदगी एक्टिवा ममियोय मना सिंगनेंग एब मोंग हुरालगा पुखी एक्टिवा पुरीबा मियोयदुगी मवोंग मतौदु सिंगनबदगी माकी मतुंग इनरगा सेनरकपदा लौताक प्रोजेक्ट लेबा वर्कशॉप अमदा पुसिलगा सो फखाइनबा होनरिङैदा अपुनबा टिमना फुरगा वहां पोंग चथबदा एस रॉन अपोक्पा एस सनाजाव अवांगजिरीदगी ड्रग यूजर अमोयरमखी लोइनना माना पुरमलिबे एक्टिवा दसु हुरालगा पुरा पोयरमखी गाड़ी अदुगी मपुना एसपी बॉयपी लौखुलबुंग विलेज दगी ओइरमदगी मखाताब इन्वेस्टिगेशन गी दमक बिष्णुपुर पुलिस स्टेशन सिनक्रे हैना कंगलै पनासना थदोरप सिरोल अमन फोंदुरखली सिरोल असिन हाय इरमदम असिदा मयाय काब सिंजाक सिजिनबसिंगना खुनाय असिदा पिरक्लिबा सैथेंग क्यासु मैथिबा पिनबा आइखोइ पुना खुसनदुना अकनबा लंजंग अमा संगसिनबा मथौ तारे हैना सिरोल असिना मखाताना फोंदुरखली हौजिक ओइनदि म्याम पाउस मतांग से लुसिनजरगे अमसु म्याम पुना अनबा अपडेट ngamiनसी एंड थैंक यू